Hi mayam, Anjana moirang themna mayambu khurumjari. Ngasisu channel asida ai isai amma sakjage. Mayam ngaihak taminasi haijaduna sakjaba nasade soiki lankiba yaurgasu mayamna ngakpiyu. Adom-adongi chillaba matam khajitang kaithokpiraga ngaihaktam mayam awa pothabiyu. Isai haujaragage. Kaina meisa langnaba nungshiba tambiba lakpara nungshiba tambiba lakpara manglanda tuina langlaga karigi taibangda kapaliba Kaina meisa langnaba nungshiba tambiba lakpara nungshiba tambiba lakpara ngairi ngasisu nang tabung ujaningna maithungdo ngairi ngasisu nang tabung ujaningna maithungdo lakhidara khanduna pangal sonbi ai hakna Lakhidara khanduna pangal sonbi ai hagna Kaina meisa langnaba nungshiba tambiba lakpara nungshiba tambiba lakpara Leisil urure nongole thajayeng lure khoirangi Leisil urure nongole thajayeng lure khoirangi nungsina pawngai bada punsi mami samlagle nungsina pawngai bada punsi mami samlagle Kaina meisa langnaba nungshiba tambiba lakpara nungshiba tambiba lakpara nungshiba tambiba lakpara Mayam isai asibu tabiringai manungda nungsibiduna mayamna kaubiganu mayam lakta aikhoisu hairiba channel asibu subscribe tawbiramu like comment tawbiyu makha tana thagasarakpa video khudingmaktasu mayamna support pibiyu share tawbiyu ngasigidi mayam matang asida ai loisinjarage mathangi video da amu mayam unarasi